Moreeda kuki nupising na irang sagatke tawbada RAF ubada tokre curfew komthokpagi khudong chaba lawduna ngarang ayuk pung 9:13 khara helakpada Moreeda kuki nupising na irang sagatnaba honarakpada Rapid Action Force RAF ki personnel sing na phibam siamlakpada kiduna tokre pawgi lekhun naman na phongdorokpagi matungin na thogdok asi Moregi public ground mayada thokibane masida kuki nupi mayam ama tinba hawraktuna More border town da lady banupa sing da security force na ot na yaibagi maral thangjin duna irang sagalang na bahona ki haire maduda masing yam laba RAF personnel sing thorak tuna sem saduna leiba ubadage kuki nupi sing adu irang sagan na ba honaram laba matung mai pak pangamda na mafam madudagi hanaki haina su pawgi lekhun na sina phongdorok le panba yabade Moregi Indo Myanmar friendship gate manakta leiba AR gi post mamangda amade kondong lairen bi manake Mga suba ARG ki location point manungda Manipur Commando na kahian bathabak sa thay haiduna maral sizilaga naisinduna layramba More area gi kuki nupi sing na masing yamba miyoy sing ngahan fawbada mayum da hanakraba ne nakalamarom da ngaranga yupung nipan dagi nung tilpung mariga minute kontra fawba bi mauna beng yauna More gi mapam kharada Special Commando gi SP in charge TS Krishna Tombi na lutsing duna operation sa thake maduda jungle way na tawba Mapam sing dagi bom sana ba masak sing camouflage uniform sing amade gari ahum phagat pangam khi haire numit kharani gi mamang dagi hauna Myanmar army na so Indo Myanmar border gi mapam sing sil tawduna Myanmar om da sensilakpa kuki khulai paiba sing thibagi thabak kan na chatharak paga loina na ngarang numidang pung 3:13 rom tabada so More gate number 2 ge maikai rom da laiba Myanmar ge border sarukta bom pokhai ba man bagi ahuba makhola mata khi haire Indo Myanmar border ge sagaing region manung chanba khul kharada haukiba numit marini asida nongmai kamna bagi thogdo kaya thokpaga loina na masida kuki khulai paiba taraga ni thoirom sikre haina su pawgi lekhun asina phongdorok le mamang thagi kuntraga ma thoida Moregi SDPO kuki militant sing na lumlaga kaptu na hatkiba thogdok matung dage Moreda state force ki ahian ba personnel sing makok thongbo officer sing yauna leptana operation chatharak padage yamlaba Myanmar macha sing amade UKLF ki nihaiba miyoy sing fagat pangam khraba nei Moreda maitai police personnel sing laihan ba yaroi lairiba sing lokthoo ahian ba thajin ba yaroi haina panglaw da lawraba su lokthokpagi mahuta matam khara sida ahian ba forcing deploy tawkhre pre-board exam December 3 dagi pangthoklaga nei All Manipur Recognized Private School Welfare Association AMRPSWA Imphal na kumza 2,000 dagi sahi taraga ni pansup na Lepta na sahi khudingi Board of Secondary Education Manipur na lawba HSLC Public Examination thagada ba mahiroi singidamak pangthok tun lakliba pre-board exam kumsi sahi 2,012 kunmarigi waina lakliba December 3 dagi hauraga December gi taraga mga fawbada pangthok laga ni haina Association gi Assistant Secretary P. Roman na phongdokre Imphal da laiba Manipur Press Club ta ngarang pawmi singa unabada Association na sige Assistant Secretary P. Roman na hai Pre-board exam asi mahiroi singgi maray baglep ko riba board examination asigi mamangda board ki criteria pattern khuding mak masal suna pangthok pamaram na class 10 exam thagada ba mahiroi singda hena khutloi ba laithok pa made free and fair way na akiba yawdana public examination mayok yabada hena khudong sahan na ba class 10 gi exam da mahiroi sing na mark wang na phangduna percentage wang na pass tawrok pamaram na association na siliba pre-board exam asibu Manipur da lariba government aided private school sing amade member school gi mahiroi khuding mak sungsoy soy da na saruk yabi yo hai khe